Kana kana leige. Ibe masanahan bi. Ibe masanahan bi. Ima, ekwede mila ko male. Ima bu ko wore manine. Ha. O kana ora bano. Haima, tada oire. Ibe ma. Ko buga matta ta hogdre. Lengsi lo o. Sa phansi tada. Yare yare. Itha thaja dana. Lengsi lo o za. Yare yare ibe ma. Waza haina kaudra basu yaida isan sidi. Hoi tada. Aduda leipak na sakhang na ba. Wari libo oza sajau haina ba duda. Zindagi hek thoki ba zatnida. Karam taurige na koi bo. Ana ek yaude dana. Ana ek di thoidok pa yaujadi ye tada. Sa semlake tada. Ibungo gi mingdubo. Ai se hekta kauba. Ahal loirakpa haisiti phajaningai irei hek leite. Imotomba haibni pabu. To. Hojik ta nahak na haira kanda ningsingle. Ibungo gi iyambaduna karino haibadubu. Iboso ba haibni pabu. Sume. Sa phansi tada. Ado Tadagi isanu pa matang yawbududi kari tawgrage yung kay gadi pangrabro. Ihe. Kaya danung sikram. Thaina nakhoy ekhoy nakna lady ngay dadi. Nung tigi ipaw loy na ikang ito. Hoy tada. Hawjikti thap na krabanina sum ipaw kasi yung nadrene. Adu na nine na hanglibado. Isa nupado mayum pale. Mamang isahidani. Imaw oiridusu makoy hana tabak pulli haibra kaino. Kang na ba oiramane? Haima, karim tatahogdre. Tada na haibado yam chummi. Thap na krabanina ne ipaw si yung nadabani. Ado ibungo di hawjik kaday na tabak tawrisya. Makoy animak Mumbai da lay. Isa ni pa na IIT Bombay da AI expert oina lady. Yam pai. Imaw nupina computer engineer oibani hai. Do ibe ma. Aina la ibisigi maramdi subai hek haidana wari nungai raga leitho edo. Kari wa oirabano tada. Era sumdo bani be masanan bi. Isa nupaga imaw gado hayeng thoraklani. Aduda makoyna organic farm tawba khangnaba mi leiragadi chatpiraga mana masing leiraga thambira mu sinidana adu oirabadi sanahanbigi chanipa atombado organic farm tawbani haibasi khangning ningsinglatuna hawalaga hekta laibani ne aise hoi adu gi sumathakta nakhoy mayam udabasu koi khredo Yani pabu. Aduti ai mana masing kita hisarukige. Pabu. Hey, ngakho motomba. Ma. Khara phaja ba khalage helo ko. Hoi ma ai phanaba loina sinjarage. Tada, sa se kharaga singkisira. Yarani be ma semuranu. Tadagi sanu pado. Karidano expert boy takpi khibadubu. Lairik yamna tamhogdrabani na khangdre da tada. Aikhoise matamga sunadaba mi haibadu hek oire. Era ibema adugi wadi chap manarponi da. Mahakna expert way hairibasi artificial intelligence haibadu dani. Artificial intelligence hairibasina samna hairabada machine amana akaknaba thabakki damak chaba khulai singna mina tawba thabak sing tawba ngambata natana midagi hena aruba achauba awaba thabak mayam ama irai laina pangtokpa ngammi hairine. Tada. Aina hairibasina loibadi nate koibema. Hoi. Kari no otho nabu yam khreda. Marak tade makoy ani na hek takpiri engonda. Mina tawba thabak khudingmak machine na tawba haibasidi matamse yamna chawkhatle haibagi mawongnine. Mana masing makhala yambadi sore pabu. Yaradra mukta yengbi. Is ibunga sidi haura ba heisu yauredana. Hoi. Ado ibe masanahan bi aibo paisa kaya piramgadabno amuktang di hayudo. Yarani da pabu. Karigi pesano. Karigi pesano tada. Nong phadok lakpabu.
ꯑꯗꯣ ꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦꯅꯦ ꯇꯥꯗ ꯍꯥꯏꯌꯨ ꯍꯥꯏꯌꯨ ꯏꯆꯥꯅꯨꯄꯥꯒ ꯏꯃꯧꯒ ꯄꯨꯔꯒ ꯅꯣꯡꯃꯇꯗꯤ ꯂꯥꯛꯄꯤꯌꯣ ꯇꯥꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯂꯥꯛꯀꯦ ꯂꯥꯛꯀꯦ ꯆꯥꯛꯁꯨ ꯆꯥꯒꯗꯕꯅꯤꯀꯣ ꯇꯥꯗ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯇꯥꯗꯒꯤ ꯏꯆꯥꯒ ꯏꯃꯧꯒꯗ ꯑꯩꯅ ꯌꯥꯝꯅ ꯍꯪꯅꯤꯡꯕ ꯈꯪꯅꯤꯡꯕ ꯈꯔ ꯂꯩꯖꯩ ꯍꯥꯏꯖꯔꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯇꯥꯗ ꯍꯣꯏ 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 ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯑꯗꯨꯗ ꯏꯆꯥ ꯅꯤꯄꯥꯒ ꯏꯃꯧꯒꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯗꯨꯕꯨ ꯍꯥꯏꯐꯦꯠ ꯈꯪꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯉꯁꯥꯏ ꯇꯥꯗꯅ ꯍꯥꯏꯕꯤꯈꯤꯕ AI ꯍꯥꯏꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯌꯥꯝꯅ ꯈꯪꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯇꯥꯗ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯨꯕꯨ AI ꯍꯥꯏꯕ ꯍꯣꯏꯅꯦ ꯃꯦꯆꯤꯟꯅ ꯃꯤ ꯑꯣꯜꯂꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯕꯣ ꯏꯃꯥ AI ꯍꯥꯏꯕꯗꯤ artificial intelligence 하이버니 임하디 AI다가 더와 역할락드나 야마 사티도리네 떠리세 이모 낭수 AI 하이버시기 말함다 카르보 캉브라냐 야마 까헤나 캉버디 낫테다 이마 숨 서우락바마 하이페탄 캉바이 와니다 나마나 사히 와리 따바다네 숨 농아이두나 레이톡레 이세 야마 파이붕어 이사니빠가 이모가 노모 소이다나 아이 뿌라가 락파 타레 나마나 사디 윰다 아둠 레이바 나트로 자톡디에 따다 아이나 데바 카라마 sataba yadadana satlasu imo tombadi adum layani magi haibabu thabak khara changbada lairik paba TV yengba si khaktani da dada phare adudi ngasigidi chalageko hoi dada kaino ne machine na bo mi oli harisibo as adubu tachengna mi onba jatlane as moi mapa macha do yam thuna la aningreda as yam thuna unaninge mi 비토이 그이도래 웅을레이드나 예 카피로 에스 레디오기 이세시나가 바자바시다 करी खली नो कष्टोदिता सिगी सेसे नहानवाई लेखाई क्लब न सिनबा यावसंगी कुमहै अमतने अइना हिते हिता सखिबा अदो सुनिंसिंग इबा हौजि वाइसे यावसंग मतमगो ओइबदुदा नहानवाई की मतम इमानबी सिंगदो निंसिंग अइनी तामोदे अमत निंसिंगद्रो अस तवोइना निंसिंगबदि तौदेदा अदो नंगना सखिबा इसेदुदा याम पामजना साक्षना ताबमी यावरमदो मालिको पुक फतबदी तौनुगुमसिको तामो ओके वारीसे अमरोम सखितारे अदो नसीदी कदाई कोइ चसेबा फमुंदगी हौसा होगत्रेबा मिसिना नसीदी कदाई दो कोइरुसी हाइबनो ककाइना नोकपु नोक्सनिंगिने दिवादी नंगदी 100% होगलब्रने किनजानी अस यारे मरे जाओ हाइजररोई लिंखत पिरो दो बाबासु वाकिंग चखिबदो हलानी हबा अस होइबा आइसु खंगिदा ngayaktang sangdokhigen dongni as pabung halakti phawdingdi yaidana as ngamjapo na teda sumhi pagalai bi hawro करीनो वॉकिंग चलिब्रा बाजार कारिब्रा ज्ञान तादे गाड़ी मचा अचौब सिंगसिन मरोलमा नोंग हेक गानबदगी लंबीदा थौदोरानी करीबु लैरबनो ओंथोकना मथौ चिनखरे खोंना चचबा खोइदे कीबु कीरे
गारीना थेंबीरमगदरा पंखन खली तौरीसे हे ताइबंग सेंब मपु लुदौरीदा इबेमा नखोइबु हौगतनारब्रो ममा अदु लेजरमगदी कयादा फगदबनोसे इबुंगो तोमथिन हौगतलब्रो नखोइबु बाबा बाबागी ब्रेकफास्ट सेम लोइजरे सिदा थमोरा बाबा यारे पाउसेदी पिरम लबरा इबेमा पिरमे बाबा तोमथिनबु हौगत्रिबरा इबेमा नहा ओइरिबा मखोइना अयुक अंता हौगतलगा वाकिंग चटकेरा करिनोमदी साजे लोइना तौबा फबनी पाबुंग ब्रेकफास्ट आद्रिबो करी लेरगे पाबुंग आई हौगतबदी कुइरबने नखोइना सेमलिबा ब्रेकफास्ट से इपादी कयाबो हैनदेदा सेमलुरबनिना ने चाबा तारे अइना नंगबो हंगबदी सिनी पाबुंग अखोइना थाइना लेरंब खुलदो मदुद नोमा चत्तबा याद्रे ओ नोमा हाइदना थेंथखिबगी महुत्तने ngasi se nongmaijing su oire aduna ngasi oine hekta chalurase करी अरुब थबक लेबगिनो पाबुंग aruba thabak ni hairabasu yai araiba thabak ni su haiba yai tabu akhoi loina punna satkadabani बाबा अइदी याउदबा यारोइद्रो अस नंगसिदी पाबुंग न सटकदबनि हायरेदना अदो पाबुंग सा इसिंग सारगा सटकदब नत्रो नते sak charugadabani कोइबा चप्पनी हाइना हेक खंदोकलगा लोइरेदना इसा सिदी अदो बाबा कन्हागी मुंगदनो अखोइने चाबा चथोइसिबो थाइना अखोइना लेरंबा खुलदुगी हेक लेकाय अमत्तदा लेमिन्नरंबनी ओ ताउदुदी लेखिद्रे मागी नुपीदो अइना हेक पोकमिन्नबा इसलमकनि खन्ना लूना तौबनी नखोय अनिना लाकपा नुमित्तगिना ngasi phawba chariba organic ki mana masing sing se makhoi da chatlaga aina purakpani ngahak phamduna wari watai sabaduda nangi artificial intelligence ki wafam do haipet pallubada nakhoi laktaba yade hairakpada aina su harau ya thok lore aduna ngasi di sattaba yadre sa Hema, तादो हो योबिरे एदना लेसिन से तादा इबुंगा सोमदे त काखलो इदेमा काखलो इमा अखोगी युमजिदी करी हाइनी पंगलै लेरिबा हाइबदुनी ngasi se bema thabak su komtak tawi haidana hekta la avani makoi ani gi suti su yamna sangba nate aduna wasak ngakpa ngamna ba hekta la avani bema yamna tan chare ngasi ta do hoi lengbirakba ima hoigi organic farming tawi harise somda yam pak sauba ingkhol sida mana masing na pungchang changna leirisi si oiram tari ma mani bema sum hingna na ba haidana tawbani da isanu pa tomba se asina thawai yongman badagi tawri ba haiduni wa khraponi da tamo ayamukta yenguge as chalo yam phajai mana masing hori ba meham se ima hoigi organic farm tawri mofam se ayamukta yenguge ima yengso hoi yengoi ima zalo luge ko hoi ma is mana masing mayam sidi onthona phajakreda sibu imoto manatrane 이베토야 얌 타저드나 감도리 누가이리드나 호이 누가이리 나코이 인콜시디 얌 사위 얌 수파제 오르가닉 파머로이버세 누가이람 너무 말이 파저바니 सरकार की तबक सुता हुद्रे
ꯑꯩꯈꯣꯏꯗꯤ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤꯅ ꯂꯧꯃꯤ ꯑꯣꯏꯕ ꯅꯠꯇꯅ ꯀꯔꯤ ꯎꯄꯥꯏꯗꯤ ꯂꯩ ꯅꯣꯏꯒꯤ ꯍꯦꯔꯣꯗꯨ AI ꯑꯦꯛꯁꯄꯥꯔꯠꯅꯤ ꯍꯥꯏꯕ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯒꯤ ꯈꯪꯗꯦꯗ ꯃꯥꯗꯤ AIꯗ ꯑꯗꯨꯝ ꯉꯥꯎꯖꯕꯅꯤ ꯕꯦꯝꯃ 이마 ꯆꯥ ꯑꯃꯨꯛꯇ ꯍꯥꯟꯅ ꯊꯛꯈꯤꯁꯦ ꯍꯣꯏ ꯍꯣꯏ 이마 이모tomba 이마 ꯅꯪꯁꯨ ꯂꯥꯛꯑꯣ ꯂꯥꯛꯑꯦ ꯏꯃꯥ 이자사 너코이 착항나버 파이 이모 이베마 이붕어세 얌나 머름 목버 미니 수버 놈바 깐크라바 라이릭 하이 크라바 마항나 파밍 떠우니 하이두나 떠우리버세 얌나 타겟닝아이니 밍나 이모tomba 이붕아 마학나 똠틴 아루가 아이기 이모 누피 이베토이 ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯗꯤ ꯅꯈꯣꯏ ꯁꯥꯟꯅꯖꯔꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯇꯥꯗ ꯑꯩ ꯆꯥꯛꯁꯪꯗ ꯑꯃꯨꯛꯇ ꯆꯪꯖꯔꯨꯈꯤꯒꯦ ꯊꯨꯅ ꯊꯣꯛꯆꯔꯛꯀꯦ ꯑꯗꯨꯒ 이붕어 ꯇꯣꯝꯊꯤꯟꯒ 이베마 이베ꯊꯣꯏꯒꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯒꯗꯧꯔꯤ ꯉꯁꯤꯗꯤ 이마 ꯆꯥꯛ ꯊꯣꯡꯕꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯂꯥꯛꯑꯣ 이마 ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯁꯤ ꯌꯥꯎꯗꯕ ꯂꯩꯇ꯭ꯔꯦꯕꯔꯣ ꯃꯁꯤ ꯃꯔꯨꯑꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯍꯥꯏꯕꯁꯤ ꯊꯣꯔꯛꯄꯗꯒꯤ ꯌꯥꯝꯅ ꯇꯞꯅ ꯅꯠꯇꯕ ꯌꯥꯝꯅ ꯌꯥꯡꯅ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯈꯣꯡꯖꯦꯜꯁꯤ ꯆꯦꯜꯂꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏꯗ꯭ꯔ ꯈꯜꯂꯤ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯅ ꯃꯔꯛꯇ ꯊꯦꯡꯅꯕꯗ AIꯒꯤ ꯑꯣꯏꯔꯛꯂꯤꯕ ꯌꯥꯎꯜ ꯍꯥꯏꯒꯗ꯭ꯔꯥ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯑꯣꯡꯁꯤ ꯉꯛꯇꯕ ꯉꯝꯗꯦ ꯍꯤꯔꯝꯁꯤꯗ ꯑꯈꯪ ꯑꯍꯩ ꯑꯣꯏꯗꯕ ꯑꯩꯈꯣꯏꯗꯗꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯪꯕꯤꯔꯣ ꯑꯦꯛꯁꯄꯥꯔꯠ ꯂꯥꯛꯂꯤꯉꯩꯁꯤꯗ 이붕어 ꯅꯍꯥꯟ ꯇꯥꯗꯅ ꯍꯥꯏꯕꯗꯗꯤ ꯃꯦꯆꯤꯟꯁꯤꯡꯁꯦ ꯃꯤꯗꯧꯅ ꯂꯣꯏꯅ ꯇꯧꯔꯅꯤ ꯃꯈꯣꯏꯒꯤ AI ꯍꯥꯏꯕꯗꯨꯒꯤ ꯃꯇꯦꯡꯅ ꯍꯥꯏꯅꯦ ꯍꯣꯏ ꯑꯗꯨ 이붕어 AI ꯍꯥꯏꯔꯤꯁꯤꯗꯤ ꯂꯥꯏ ꯑꯣꯏꯕ ꯇꯥꯔꯦꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯥꯏꯕꯗꯤ ꯃꯥꯒ ꯍꯦꯛ ꯁꯝꯅꯔꯨꯕ ꯄꯣꯠ ꯆꯩ ꯃꯦꯆꯤꯟꯁꯤꯡꯁꯦ ꯃꯤꯒꯨꯝꯅ ꯑꯣꯜꯍꯟꯕ ꯉꯝꯂꯒꯅꯤ ꯃꯁꯤ ꯂꯥꯏ ꯑꯣꯏꯕ ꯇꯥꯏꯗ 이붕어 ꯂꯥꯏꯗꯤ ꯅꯠꯇꯦ ꯏꯃꯥ ꯃꯁꯤ ꯃꯤꯑꯣꯏꯕꯅ ꯄꯨꯊꯣꯛꯄ ꯄꯣꯠꯅꯤ ꯑꯗꯨꯗ ꯃꯤꯑꯣꯏꯕꯒꯤ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯑꯅꯧ ꯑꯅꯧꯕ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛ ꯄꯨꯊꯣꯔꯛꯄꯒꯤ ꯇꯉꯥꯏ ꯐꯔꯛꯇꯕ ꯂꯥꯛꯄ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄꯅꯅꯤ ꯏꯃꯥ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯁꯥꯔ ꯇꯣꯝꯊꯤꯟꯗ ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯪꯒꯠꯆꯍꯧꯒꯦ ꯁꯥꯔ ꯍꯥꯏꯕꯤꯅꯣ ꯃꯔꯨꯞ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯃꯔꯨꯞ ꯍꯦꯛꯇ ꯀꯧꯖꯔꯒꯦꯀꯣ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯍꯧꯖꯤꯛꯁꯤ ꯃꯔꯤꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯒꯤ ꯇꯥꯡꯀꯛ ꯍꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯖꯤꯛꯇꯪꯒ ꯈꯪꯖꯅꯤꯡꯉꯤꯗ ꯇꯥꯃꯣ ꯃꯇꯥꯡꯗꯣ ꯑꯩ ꯍꯥꯏꯖꯒꯦ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯒꯤ ꯃꯇꯥꯡꯁꯤ ꯑꯩ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯑꯍꯥꯟꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯁꯤꯗ ꯃꯤꯑꯣꯏꯕꯅ ꯁꯥ ꯁꯟꯗ ꯗꯤꯄꯦꯟ ꯇꯧꯔꯝꯕꯗꯨ ꯂꯩꯅꯨꯡꯗꯒꯤ ꯐꯪꯕ ꯊꯥꯎ ꯑꯗꯨꯒ ꯃꯦꯀꯥꯅꯤꯀꯦꯜ ꯄꯥꯋꯔꯒꯤ ꯃꯇꯦꯡ ꯐꯪꯕ ꯍꯧꯔꯦ ꯃꯁꯤꯗ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯗ ꯏꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯄꯨꯊꯣꯔꯛꯂꯦ ꯋꯥꯌꯔ ꯌꯥꯎꯕ ꯑꯗꯨꯒ ꯌꯥꯎꯗꯕ ꯍꯥꯏꯕꯗꯤ ꯋꯥꯌꯔꯂꯦꯁꯀꯤ ꯄꯥꯝꯕꯩꯅ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯂꯦ ꯃꯁꯤ ꯆꯥꯎꯔꯥꯛꯅ 18ꯁꯨꯕ ꯆꯍꯤꯆꯥ ꯂꯣꯏꯔꯝꯗꯥꯏꯗꯒꯤ ꯍꯧꯔꯒ 10ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯃꯌꯥꯏ ꯆꯜꯂꯛꯄ ꯑꯗꯨꯋꯥꯏ ꯐꯥꯎꯕꯗ ꯆꯠꯊꯈꯤ ꯍꯥꯏ ꯃꯁꯤꯗꯒꯤ ꯑꯃꯨꯛ 3ꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯑꯁꯤꯅ ꯏꯪ 1950ꯒꯤ ꯃꯇꯝꯗꯒꯤ ꯍꯧꯈꯤꯕꯅꯤ ꯍꯥꯏꯅꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯂꯥꯅ ꯎꯕ ꯐꯪꯂꯤꯕꯗꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁꯪꯁꯥꯔ ꯑꯃ ꯂꯣꯏꯅꯅ ꯗꯤꯖꯤꯇꯦꯜꯒꯤ ꯁꯤꯁꯇꯦꯝꯗ ꯑꯉꯛꯄ ꯐꯪꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯅꯧꯕ ꯃꯈꯜ ꯀꯌꯥꯒꯤ ꯍꯥꯏꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯌꯔ ꯇꯧꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯍꯧꯔꯛꯂꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯒ ꯗꯤꯖꯤꯇꯦꯜꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤꯕꯁꯤ ꯑꯍꯨꯝꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝ ꯆꯨꯝꯃꯤ ꯑꯍꯨꯝꯁꯨꯕꯗꯒꯤ ꯃꯔꯤꯁꯨꯕ ꯆꯪꯁꯤꯜꯂꯛꯄꯁꯤꯗꯤ ꯑꯗꯨꯝ ꯏꯁꯝ ꯁꯝꯅꯕ ꯃꯑꯣꯡꯅꯤꯗ ꯈꯔ ꯍꯦꯟꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯔꯨꯞ ꯍꯣꯏ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯗꯁꯇ꯭ꯔꯤ 4.0 ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯤꯕꯁꯤꯗ ꯇꯧꯔꯤꯕꯁꯤ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯊꯥꯛꯇ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯣꯇꯣꯃꯦꯁꯟꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯍꯦꯟꯅ ꯅꯧꯕ ꯃꯈꯜꯒꯤ ꯁ꯭ꯃꯥꯔꯠ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯞꯆꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ
ꯃꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕꯁꯤ ꯁꯤꯁꯇꯦꯝ ꯑꯅꯤ ꯈꯛꯇꯅꯤ ꯍꯥꯏꯕꯤꯌꯨ ꯃꯔꯨꯞ ꯑꯃꯅ ꯃꯦꯁꯤꯟꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯕ ꯃꯁꯤ ꯃꯦꯁꯤꯟ ꯇꯨ ꯃꯦꯁꯤꯟ ꯅꯠꯇ꯭ꯔꯒ M to M ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯍꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯏꯟꯇꯔꯅꯦꯠ ꯑꯣꯐ ꯊꯤꯡꯁ ꯁꯝꯅ IoT ꯍꯥꯏꯔꯒ ꯍꯦꯟꯅ ꯈꯪꯅꯩ ꯍꯥꯏꯕꯗꯤ ꯁꯤꯁꯇꯦꯝ ꯑꯅꯤꯁꯤꯒꯤ ꯑꯄꯨꯟꯕ ꯊꯧꯑꯣꯡ ꯑꯣꯏꯔꯅꯤ ꯁꯤꯅꯤꯅꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯕ M to M ꯑꯁꯤꯒ IoT ꯑꯅꯤꯁꯤꯒꯤ ꯑꯄꯨꯟꯕ ꯊꯧꯑꯣꯡꯅ ꯑꯣꯇꯣꯃꯦꯁꯟꯒꯤ ꯊꯕꯛꯇ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯍꯦꯟꯅ ꯐꯕ ꯃꯑꯣꯡꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯦ ꯍꯣꯏ ꯑꯗꯨꯒ ꯃꯤꯒꯤ ꯃꯇꯦꯡ ꯁꯨꯛꯌꯥꯎ ꯌꯥꯎꯗꯅ ꯊꯕꯛ ꯌꯦꯡꯁꯤꯟꯕ ꯁ꯭ꯃꯥꯔꯠ ꯃꯦꯁꯤꯟ ꯄꯨꯊꯣꯛꯇꯨꯅ ꯗꯥꯇꯥ ꯑꯦꯅꯥꯂꯥꯏꯖ ꯇꯧꯕ ꯂꯣꯏꯅꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯨ ꯈꯪꯗꯣꯛꯄ ꯉꯝꯃꯦ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯊꯥꯛꯇ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄꯗ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯍꯥꯏꯔꯤꯁꯤꯗ ꯑꯩ ꯈꯖꯤꯛꯇꯪ ꯃꯈꯥ ꯁꯝꯊꯖꯔꯛꯀꯦ ꯃꯔꯤꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯗꯤꯖꯥꯏꯟ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯄꯥꯟꯗꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯦꯁꯤꯟꯅꯦ ꯁꯤꯖꯤꯟꯅꯒꯗꯕ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡꯅꯦ ꯁꯦꯟꯁꯔ ꯃꯌꯥꯝꯅꯦ ꯑꯗꯨꯒ ꯃꯤꯅꯦ ꯃꯈꯣꯏꯁꯤ ꯏꯟꯇꯔꯅꯦꯠ ꯑꯣꯐ ꯊꯤꯡꯁ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯑꯣꯐ ꯄꯤꯄꯜ ꯑꯅꯤꯁꯤꯒꯤ ꯃꯇꯦꯡꯅ ꯑꯃꯒ ꯄꯥꯎ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯒꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯤꯂꯤꯖꯦꯟꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯔꯤꯁꯨꯕ ꯔꯤꯚꯣꯂꯨꯁꯟꯀ ꯍꯥꯏꯔꯤꯕꯗꯣ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯗꯤ ꯃꯦꯁꯤꯟꯒ ꯑꯗꯨꯒ ꯑꯇꯩ ꯄꯣꯠꯁꯛꯁꯤꯡꯒ ꯃꯤꯒ ꯄꯥꯎ ꯐꯥꯎꯗꯣꯛꯅꯩ ꯍꯥꯏꯔꯤꯕꯁꯤꯗꯅꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯅꯍꯥꯟ ꯇꯥꯗꯅ ꯍꯥꯏꯕꯤꯕꯗꯗꯤ ꯃꯤꯅ ꯁꯨꯕ ꯊꯕꯛꯇꯣ ꯃꯦꯆꯤꯟꯅ ꯁꯨꯔꯅꯤ ꯉꯁꯤ 이붕호가 이비에마가나 하이리시나 맥진가 미가 ꯄꯥꯎ ꯐꯥꯎꯅꯔꯦ 하이ꯕꯗꯤ 와리 사벙암메 시니도 나코이게 아따이기 마론징도디 아이디 캉데다 따다 시부 시드라디 본시다네 마칼마티엔 우버 팡이 하이버도 따레다 마니 베마 아이나 마코이기 와리시 눅아이 하이리버세 마람 레예 하 까리 마람 레예 따다 와리 리바나 아이기디 신팜니도 아두나 마코이기 와리싱세 따르가 와리 닝싱락버기 와니다 바붕어 까리 와리노 아무따 리비우네 시니다 이붕어 아이코이기 마하바랏 라마얀 아두가 이름담마시기 리라바 타이너기 와리다수 야위드나 미오이바가 사우제 아따이 지바 빤바싱가 닝티자나 이파우 파우나바기 와리 지바 빤바타 나타나 오팔 와팔 싱가 파우바 와리 사나바기 파우 파우나바기 구담 까야 탱나이다나 아두데기 예무다 아이코이기 풍가 와리싱데 야우리바 와리싱 우나 사바 미나 랭바 잣바 짝통바 왕왕바 구담디 양크레다 이봉아 아도 마쿠이시 마탐두기 로봇니 하이바 따바니네 ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯕꯇ ꯅꯠꯇꯦ ꯏꯕꯦꯇꯣꯏ ꯑꯔꯊ ꯌꯥꯝ ꯂꯩ 미가 라이가 삼나바 하이바디 와리 사나바 레민나바 마시수 나코이기 사이언스기 마이게이데 예응바 야가니다나 ꯍꯣꯏ ꯌꯥꯕꯖꯥꯅꯤ ꯄꯥꯕꯨꯡ ꯑꯗꯨ ꯃꯔꯨꯞ ꯇꯣꯝꯊꯤꯟ ꯇꯥꯛꯄꯤꯌꯨ AIꯁꯤ ꯃꯔꯤꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯑꯣꯏꯔꯤꯕꯁꯤꯒꯤ ꯈꯨꯗꯝ ꯈꯔꯗꯪꯒ ꯊꯝꯕꯤꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯗꯣ ꯍꯣꯏ ꯍꯟꯗꯛꯀꯤ ꯃꯔꯤꯁꯨꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟꯒꯤ ꯈꯨꯗꯝꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯔꯨꯞ ꯍꯣꯏ ꯑꯃꯇꯪ ꯄꯜꯂꯕꯗ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯆꯨꯝꯅ ꯃꯦꯁꯤꯟ ꯈꯛꯇ ꯅꯠꯇꯕ ꯁꯃꯥꯖꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯍꯥꯏꯕꯗꯤ ꯏꯁꯥ ꯃꯅꯨꯡꯗ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯑꯦ ꯈꯨꯗꯝꯗꯤ ꯖꯦꯅꯣꯝ ꯑꯦꯗꯤꯇꯤꯡ ꯐꯥꯎꯕ ꯇꯧꯕ ꯉꯝꯕ ꯑꯁꯤꯅꯤ ꯖꯤꯅꯣꯝ ꯑꯦꯗꯤꯇꯤꯡ ꯍꯥꯏꯕ ꯍꯣꯏ ꯑꯉꯛꯄꯅꯤꯀꯣ ꯑꯗꯨꯒ ꯃꯔꯨꯞ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯇꯧꯕ ꯀꯝꯄꯅꯤꯁꯤꯡꯅ ꯕ꯭ꯂꯣꯛꯆꯦꯟ ꯀꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯃꯈꯜ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯦ ꯃꯁꯤꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯗꯇꯥ ꯑꯁꯤ ꯌꯥꯝꯅ ꯆꯨꯝꯅ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅ ꯑꯀꯛꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒꯤ ꯀꯟꯇ꯭ꯔꯣꯜ ꯌꯥꯎꯗꯅ ꯔꯦꯀꯣꯔꯗ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯁꯨ ꯉꯝꯗꯦ ꯅꯣꯡꯃ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯃꯌꯥꯝ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤꯁꯦ ꯃꯈꯥ ꯆꯠꯊꯔꯁꯤ ꯃꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ 이베마 사나한비 나코이 나마나 짜 노마 락다 야데코 호이 따다 락자게 ngasi디 와리시 스와이다 텐실라시 이코시 용나바 따우라게 아두디 이붕아
보통바 마. 낭나 마나 마싱진 농다 합나 보다 ꯍꯣꯏ ꯍꯣꯏ ꯏꯃꯥ. ꯌꯥꯔꯅꯤ ꯏꯃꯥ ꯌꯥꯔꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯑꯣꯏꯅ ꯐꯔꯦ ꯃꯔꯨꯞ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯂꯣ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯍꯧꯖꯤꯛ ꯇꯥꯕꯤꯔꯦ ꯁꯥꯏꯟꯁ ꯁꯦꯔꯤꯌꯦꯜ ꯍꯌꯦꯡꯗꯤ ꯌꯧꯔꯛꯂꯅꯤ ꯇꯔꯨꯛ ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯗꯤ ꯁꯥꯖꯧꯒꯤ ꯁꯛꯇꯝꯗ ꯁꯤꯡꯊꯥꯝ ꯕꯥꯅꯤꯀꯥꯟꯇ, ꯂꯣꯡꯖꯝ ꯂꯂꯤꯇꯥꯕꯤ ꯁꯅꯥꯍꯟꯕꯤꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕꯤ ꯇꯣꯝꯊꯤꯟ ꯌꯨꯝꯅꯥꯝ ꯇꯔꯨꯟ ꯀꯨꯃꯥꯔ, ꯁꯣꯙꯨꯔꯤꯃꯌꯨꯝ ꯁꯨꯔꯦꯟꯗ꯭ꯔ ꯁꯔꯃ ꯏꯃꯣꯇꯣꯝꯕꯒꯤ ꯁꯛꯇꯝ ꯂꯥꯡꯈꯤꯕ ꯏꯕꯦꯊꯣꯏ ꯁꯂꯥꯝ ꯃꯪꯂꯦꯝꯕꯤ, ꯂꯤꯂꯥ ꯑꯁꯤ ꯏꯪꯒ꯭ꯔꯥꯖꯤ ꯂꯣꯟꯗ ꯗꯥꯛꯇꯔ ꯑꯅꯨꯔꯥꯒ ꯁꯔꯃꯅ ꯏꯕꯗꯒꯤ ꯏꯉꯨꯗꯝ ꯑꯆꯧꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯏꯊꯣꯛꯄꯅꯤ꯫ ꯊꯧꯔꯝ ꯑꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯕꯤꯒ꯭ꯌꯥꯟ ꯄ꯭ꯔꯁꯥꯔ ꯅꯣꯏꯗꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯥꯏꯟꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤ ꯀꯥꯎꯟꯁꯤꯜ ꯃꯥꯁꯇꯦꯛꯀ ꯈꯨꯠꯁꯝꯅꯔꯒ ꯄꯨꯊꯣꯛꯄꯅꯤ꯫ ꯊꯧꯔꯝ ꯄꯨꯊꯣꯛꯄꯤ ꯀꯩꯁꯥꯝ ꯀꯕꯤꯇꯥ ꯗꯦꯕꯤ, ꯄꯨꯊꯣꯛꯄꯗ ꯇꯦꯡꯕꯥꯡꯕꯤ ꯑꯉꯣꯝ ꯏꯂꯥ꯫ ꯁꯥꯏꯟꯁ ꯁꯦꯔꯤꯌꯦꯜ ꯇꯔꯨꯛ ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯑꯃ ꯊꯝꯖꯔꯤ꯫ ꯋꯥꯍꯪ ꯑꯗꯨꯗꯤ ꯑꯣꯇꯣꯃꯦꯁꯟ ꯊꯧꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯅꯤ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯂꯥꯛꯂꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯏꯃꯦꯜ ꯑꯦꯗ꯭ꯔꯦꯁ airimphal.science.serial@gmail.com ꯗ ꯊꯥꯕꯤꯔꯛꯎ꯫ ꯋꯥꯍꯪ ꯑꯃꯨꯛꯇꯪꯒ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯣꯇꯣꯃꯦꯁꯟ ꯊꯧꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯁꯤꯁꯇꯦꯝ ꯑꯅꯤ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ? ꯃꯉꯥꯁꯨꯕ ꯏꯄꯤꯁꯣꯗꯇ ꯊꯝꯖꯈꯤꯕ ꯋꯥꯍꯪ AI Enable Response Technologyna ꯍꯣꯇꯦꯜꯗ ꯂꯩꯕ ꯒꯦꯁꯀꯤ ꯑꯣꯔꯗꯔ ꯆꯥꯗ ꯀꯌꯥ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ? ꯋꯥꯍꯪ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝꯗꯤ ꯆꯥꯗ 60 ꯉꯝꯃꯤ꯫ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯄꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯣꯇꯔꯤ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯈꯟꯒꯠꯆꯔꯦ꯫ ꯑꯍꯥꯟꯕꯗ ꯀ꯭ꯔꯤꯇꯤꯕꯥꯁ ꯅꯥꯃꯩꯔꯥꯛꯄꯝ ꯃꯦꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯁꯣꯐꯤꯌꯥ ꯃꯌꯦꯡꯕꯝ ꯈꯥꯕꯝ ꯆꯨꯝꯕ꯭ꯔꯩꯊꯣꯡ꯫ ꯏꯄꯤꯁꯣꯗ 5, 6, 7ꯀꯤ ꯈꯟꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯄꯨꯟꯅ ꯀꯣꯟꯅ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯅꯥ ꯐꯪꯂꯒꯗꯕ ꯃꯤꯑꯣꯏꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯄꯗ ꯅꯤꯔꯖꯟ ꯁꯅꯁꯝ ꯍꯥꯏꯒꯗꯕꯗ ꯅꯤꯔꯃꯂꯥ ꯁꯅꯁꯝ ꯍꯥꯏꯅ ꯃꯦꯜ ꯑꯦꯀꯥꯎꯟꯠꯀꯤ ꯃꯤꯡ ꯑꯗꯨ ꯑꯗꯨꯝ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯥ ꯂꯧꯕ ꯂꯥꯛꯄꯗ ꯅꯤꯔꯖꯟ ꯂꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫